Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Uyokchingbu Kukisinga Cyber Post haina thonjinba yaro Uyokchingdagi Central Security Force ingthoknaba Kuki Nupi singchingthakta hing yarektuna lairi thoiba Kuki terrorist-singna khudum chansinduna tongan-tonganba bunker kaya sajinduna leiramba Uyokchingbu Kukisinga Cyber Post haina onthokliba si yaroi Sana sabi santi khongba sabungko gengang pokpi sabungko khunau galona ba mafam singda Cyber Post haiba amata leite Uyokchingbu Kukisinga lana Cyber Post haina maming thonjilakli ba si Manipur lenga na tumina election pamthokte haina sabungko khunau village development committee gi secretary ningombam thoibana fongdorakli Pauche asiga ngasi sabungko khunau village development committee gi secretary ga wari sanaba matamda fongdorakhibadi hiram asigi matangda ngasi thamna pokpida khulmari gi khunja sing amadi lamlai kendra village volunteer force BBF yauna press meet ama pangthoktuna paumi singda khangankre Imphal East District ki lamlai asigi manung chana lairiba Uyokching asida handak thokliba lana asigi manungda Kuki terrorist sing changsinduna leisilaga thangnana lairiba maitai khulsingda nongmai amadi bongkap sinduna landaraktuna paumi yauna mioi mari asopan nanghanki loinana mioi kaya masagi mayum thadoktuna lanjen hanki thenglabasu thengna Uyokching asida lairiba Kuki terrorist sing Central Security Force amadi State Force yauba combined team na handak takthokibadagi hairiba mafam asi Central Security Force sing laiduna khunja sing ngak senbagi thabak tauri Adobu Kangpupi District ki manung chana lairiba Kukisingi CSO singna Kuki Nupi kaya khomduna gari na chingbada haptuna puraklaga Uyokchingda lairiba Central Security Force sing takthoknaba khongjang changsilakiba si aranba thawongni Maduna Manipur lenga ke kanba miyeng changduna Kuki Nupi singna changsilagliba aranba khongjang asi handoknaba lokhatpam thokpa thabak lokhatpiu haiki Mangna makha tana hai hojiksu Kuki Nupi singna Uyokchingga nakna mafam singi saruk singda chingthakta ahing yarektuna lairi masina pamdaba thodok kaya thorakpa yabagi maram soidana oigani Uyokchingdagi Kuki terrorist sing Central Force sing amadi Manipur Police ki combined team na takthokibadagi hojik makha tana Kuki terrorist sing na nongmai amadi bongkap silakpagi thabak tawsilakhidre makha tana sana sabi khulda CDO ani Emmanuel English School da CDO team mari amadi Yangang Pokpi da CDO team ani thambagi mathakta sabungo khunau lampak su State Force sing thamduna khunja sing ngak senbagi thabak paikhali lengang na paikhalali bangak senbagi thabak asibu khunja sing na apemba po ihaina fongdokhi Kotuna changsiliba total sadam gi khongjang makha tana sangdokre Kuki jo kaina namna taba district sing da khongjang sagotuna kholau kaya laukre Committee on Tribal Unity Kotuna Saibol Bungpi area dagi Central Armed Police Force sing lauthokkhina badabi tawduna National Highway number 2 Imphal Dimapur lambi paringda chatharakliba economic blockade ki mathakta Kangpupi district da chatharakhiba total shutdown pung kunmari ga amuk sangdokre total shutdown gi khongjang hayeng ayuk pung ani fawba chathagani haina Kotu gi cherol amana hairakli cherol aduna makha tana hai ngarang miyamna changsenkhiba khongjingda Security Force na kahenba thawong chatharakhi maduda mioi taraga mangarom aso apan yauki Kangpopi District Police ki SP na yanakhiba wafam ngakna chate ngarang Security Force na chatharakhiba thawong adu akanma mawngda yaningde soklabasing adugi manungda mioi taraga mathoi layeng hojik su makha tana chathari Pumnamak sing adu yenglaga Kotuna makha tana pung kunmari total shutdown adu sangdokpani haidi dabi phangdriba phawa khongjang makha tana changsin khigani khongjang asida Sadar Hills ta lairiba civil society organization human rights defenders amadi public sing nasu amata oina lepminasi hairakli Nakalamorom da ngarang Kangpopi da irang thokraba matung mafam aduda Manipur lenga ki maikaidagi ahenba security force sing thajin khibaga loinana hojik akanba mawong da ngak senbagi thabak chathaba hukre hairi Kotuna National Highway number 2 Imphal Dimapur lambi paring asida economic blockade chathabana maram oiraga hojik lambi paring adugi Sanapati amadi Sangmai police manakta gari kaya ningthamthagi inglaba un marakta ahingda khangduna gari sing driver sing panduna lairi Amarom da Churchanpur Maikairom da su Kangpopi thaudok adubu yaningdaba fongdokpaga loinana miyamna changsinkhiba khongjangi saruk ama oina Central Armed Police Force sing na micham phubagi thawong yaningde Kuki jo sing na namna tariba mafam singdagi security force lothokadabani right amadi nongmaina santi purakpa ngamloi Aikhoigi right mapung fana phangalu haibana chingba warol sing iba banner sing sijinaduna khongjang kaya changsinki hairi Tengnopal chap manaba khongjang asimak Tengnopal da su Kuki inpi Tengnopal na senduna maikai adongi nupi sing na khongjang changsinki khongjang adu da su Central Force sing micham fu chaiba amadi chathakhiba thawong adubu akanma mawngda yaningdaba fongdokhibaga loinana makha taba khongjang sing changsinaba lepna khre hairi Kotugi economic blockade na maram oiduna Imphal Dimapur lambi paringda gari kaya marum panduna lairi Manipur miyamgi lifeline oriba National Highway 2 Imphal Dimapur amadi National Highway 37 Imphal Jiribam lambi da Committee on Tribal Unity Kotuna chahi asigi ahoba numitagi economic blockade chatharakpa sina maram oiduna Imphal Dimapur lambi da hojik gari kaya panduna lairi 2024 gi December 13 amasung 15 gi lonaba ahingdagi Imphal East District ki manung chanba
Thamnapokpi Yaingangpokpi Santi Khongba Sana Sabi Sabungkhok amadi Sabungkhok Khunauda Kuki terrorist-singna nongmai amadi bom kapsinduna landarakpada makhoi camp oina sizinaduna lerakhiba uyokchinggi mafamsingda security force tangsinduna area domination tawsinduna leishiliba si lauthokadabani haina Manipur lengak amadi Bharat lengakta taksilladuna kotuna matam kaktaba economy blockade asi chatharakhibani matam kaktaba economy blockade asina maram oiduna Dimapur lomdagi tongan-tonganba Pochai kaya puduna Imphal tamna changsilakhiba gari kaya Senapati district ke manung chanba lambi paringi mafam kayada haujik panduna leiri Chawrakna gari 150 rom lambi paring aduda panduna leibadagi driver amadi handyman sing yamna chawna awaba mayoknare ngasi su kotugi lamjing makhada Kangpokpi district ki manung chana lambi paring asida leiba gamgi faida Kuki Nupi nupa kaya Tholktuna lambi thingbagi khongjang chathabata natana lambi asida lakpa gari sing check tawduna chathok chasinda Athingba piki haujiksu changsiliba economy blockade ki khongjang asi handokpagi wafam leitri Manipur lenga ki maikaidagi su khongjang asi loisinduna gari sing athingba amata leitana chathok chasin yahanbagi thabak paikhatpa leitri Manipur lenga ki thausadaba thawong asibu praja section kayadagi pendaba phongdoknarakli lanasina maram oiduna mayum maikai mai thadokraba singi damakta India lenga na yum lising tare sanabagi ayaba pirakle minister Khemchan Haukiba chahi 2023 gi May 3 dagi hauna Manipur thokliba tha kunrom sujilaklaba lan manung asida mayuma kai tumna mai thadok pikhibadagi leifam leitabagi damak relief camp singda changjafam lauduna leiriba internet displaced person IDP singi damak yenglaga Bharat lengana yumli sing tare sabagi yaba pirakle haina rural development and panchayati raj ki minister Yumnam Khemchana phongdokre wafam asing asi all secretariat leiba RDNPR gi conference hall da pangthokiba paugi mifam amada minister Khemchana phongdokhibani minister na makha tana paumi sing da hai ngarang RDNPR gi union minister Shivraj Singh Chauhan ga video conference gi khuthangda Wari sanaba matamda union minister asina phongdokhibadi RDNPR gi maikaidagi haujik Manipur da thokliba lan asina maram oiduna thamoi soklaba miyamna Bharat lenga asibu cheirakpa amadi pendaba Phongdorakpa haiba asi masana tabani lenga asida leiriba luchingba singna su miyamgi pendraba khula asi tabifam thoi taduna sulagli Manipur gi haujik oriba wathok asida mayuma kai maina tumna chakhibadagi leifam leitabadagi awaba taraba miyamna thengnariba awaba sing Bharat lengana kokhanaba angamba thakta honari mioiba amana hingbada yum haiba asi changraba yadraba machak amani ekoi pumna magna khangi masiga mari leinana Manipur lengana haijarakpadagi yum lising taret sabagi ayaba Bharat lengana pirakpani adubu IDP mioi lising humfu hena leiba maramna chingtam puna yengbada yum lising tare khak sabana konadabagi Fibam leibadagi yum lising taraga manga saba yaba ayaba pibinaba Bharat lengakta su haijakre loinana yum ama sabada lupa lak amaga lising kuntra khak pire Adubu Manipur gi haujik oriba Fibam asi yenglaga yum ama sabada lupa lak manga da hengat pinaba union minister da taksin kre hairi Minister Khemchan gi maikaidagi su haujik oriba Manipur gi Fibam asi yenglaga soidana ayaba pibirakani haibigi thajaba lei haiki Nakalamaromda PMGASY gi ahum suba phase ki tender cancel tawkhiba adu tender gi niyom da yariba aduga khara semdoklaga Manipur da leiba contractor singa chanaba Taurubada official gi oiba pau ama fauna haudabadagini adubu athuba matamda tender tauragani loinana PMGSY gi thabak suba loiraba singi senfam treasurer da panduna leiriba issue athuba matamda thadoklagani masigi matungda PMGSY gi lupa crore chamri gi senfam laklagani haina su minister na paumi singda phongdokhi